Delhi da chara henbagi khongjang changsinkhre pawasi ngarang nungthil phongkhiba pandam pawsedagi lokhatchabane Manipur da tangdu laita ba hanjil luhaiba wafam da lamyan ba Iravat Memorial Integrated Trust Limit Manipur na Delhi Mitai Coordinating Committee DMCC ga punna khusam na dun ngarang dagi Delhi da chara henbagi khongjang changsin ba haukhre Manipur gi irang asigi matang da Prime Minister na ngasi fawba tumina laisin ba siga mari laina na Prime Minister bu mikap thogan na ba khongjang asi ngarang dagi changsin ba haukiba nei Sahi asigi January 13 ga mathoi da state laingak ta Manipur gi haujik oidiba fibam asigi matang da Prime Minister bu hagtheng na state asi da lakhandu na irang asi loisindu na honaba da thaudang ya halu hai bagi ayi bache bau thabi yu hai na limit na numit taraga mangani gi matam thakiba nei adubu laingak asi na karigumba makhal amatage thabak paikhalaktabadage Lup asigi President Malem Thongam na luchingba mihut kangbu asina India gi PM bu mikap tho nabagi damak Delhi da chara hen bagi khongjang changsin khibane karigumba Prime Minister na tumina election bataravade double engine lainga ki mingsat mayeng taba yaba thabak thoram sing changsilakpa yai haina limit Manipur na section warol thamlakle